अहनबदा यamna maru oiba update khara thamjage CM na kangpokpi fauduna setkraba matung kotugi thaupuba paktakna resign tawkhre Chief Minister Imam Khemchan na ngarang kangpokpi district faur ga senapati da satuna project kaya sangga kiba amadi project kaya amana urep uyung tamkraba matung da pentraba committee on tribal unity kotugi chairman secretary yauna thaupuba pumnamak paktakna na loop asidagi resign tawkhre kotugi chairman secretary Convener Singh amadi atai thaupuba sing masa masai khuyek piduna pham thadok pagi cherol adu Sadar Hills Chief Association Sahilka amasung Kuki inpi Sadar Hills ki President Secretary da pisan ki Kotugi Chairman Secretary yauna thaupuba sing pham thadok na ba cherol pisin dringai mangoi na Kotugi Central Defense Committee gi member khuding na makoi pung na committee asigi member oibadagi tokle haibagi cherol amasu Kotugi Chairman Secretary da pisan ki Central Defense Committee Kotugi member sing pham thadok pagi cherol adu da thasi gi nipan da chat ki rally amada Kuki zo village volunteer sing KZBB na makhoibu yahondabada natana rally asigi matang da makhoi da karigumba amata khangal laktaba asibu yaning dabagi dagi makhoi Central Defense Committee gi member oibadagi resign tawnaba phirep loroponi hiring Cherol aduna makhata aduna Chief Minister Imam Khemchan na buffer zone visit tawba matam da manak nakpada makhoi Central Defense Committee gi members sing leirabasu KZBB na makhoibu masak khangbi khide amadi lumna lawkhide masimak naikhoi gi marakta pena da thoklakhi mathaki wafam sing asina maram oirga ikhoi loinamak Central Defense Committee gi member dagi resign tawragani haina sukhangali amarom da Kotugi chairman amasung secretary yauna thaupuba sing na makhoi gi resign tawbagi pisalakhiba cherol adu da Kuki zomiam no lawkhiba warep ki mayok da Chief Minister na ngarang buffer zone ikai khumna kidaba thawung adu pen da phongdokli loinana kumja 2025 ki May ahum da Kotu Sadar Hills na separation day observe tawbaka loinana Kuki zomiam na lawkhiba point manga gi resolution adu amuka session ki adu resolution asigi wangmoda Chief Minister buffer zone lansin labasu karisu tawdana tubin yengduna laikhibada Sahilka amasung Kuki inpi Sadar Hills ta pen da phongdokli Kuki zomiam na lawkhiba point nipan gi resolution adu di manipuri valley based administration dagi tokhaiba Kuki zogi tokhaiba lengak ama leiba Mitai community ka makhata na leiminaba oithokloi buffer zone ngakna thamba amadi tokhaiba lengak amagi demand fangdriba phawba political reconciliation ka mari leinaba Kuki zo amatana wari sanabada saru yadaba haiba asini maraksta Kuki gi tokhaiba administration ama leigedabani haina akanba kholaw lawrba Kuki activist sangsang haukipna deputy chief minister nemsa kipgen amasung KNF ki lusingbasinga kangpokpi district miyam gi mayokta director gi Tabuk sa thari haina kana yangda phongdokre sasang haukip na masana iduna media da thadok paserol amada suspension of operation su agreement gi ground room thugaidun amadi Kuki miyam gi thajaba manghan ba thawong sing KNF ki lusing ba singna sathari nemsa ki gena masa ki oijaba thiduna community asigi interest ki wangmoda thabuk tawri su agreement sign taunari ba asi militant group sing wari sanaduna mahusa gi punsi da halakna ba pandamni adubu nemsa ki gen amasung semtin thang ki gen anina masigi ona taina bada thabuk tawri hairi mahakna makha taraduna hai Kuki miyam gi apambagi mayokta nemsa ki gena manipuri lengakta deputy chief minister oibagi mayokta khongjang sangsin basing da KNF na hingsa gi thawong sing chathaduna ki akhang piduna khongjang sangsin bada athingba piri hairi sugi ground room thugaiba sing gi mathakta akan ba action launa ba sasang haukip na India lengakta taksil laduna rule of law ngakpa amadi democratic value ngakpa khakna lamdam asida tung koina satkadaba santi purakpa ngamgani maram asina nemsa ki gen amasung semtin thang ki gen anina isagi interest ta thabuk tawbagi mahut afaba maikaida satpana pumna makki afaba oigani haina su phungdoragli JC Pulana Sandupi kano sel lawraga lenga ka yasinna ki ba leite sinam Ajit Kumar Kuki militancy gi Mathakta military trackdown sathaba yauna JC na taliba demand singi thabukta onthoktriba fawa asi baksang lawraroi dawri surasan pura pochei pusin basu thinki gadawri Tronglaubi thaudoka mari lenana semkiba JC na lebak miyam da lana ukitaba mongda social media da aranba pau sandupi ganu JC na lengak tagi sel law kiba natragana karigumba hiram amata tayana kiba leitri lebak miyam yauna semkiba JC gi firem ngasisu lengdana leiriba haina JC gi Tronglaubi insistent gi co-convener sinam Ajit Kumar na phungdorli Tronglaubi awang lekai da pangthokiba paugi mifam amada JC gi co-convener sinam Ajit Kumar na hai April 3 amadi tarik kilo na bahing pung tarik kaminat mangarum tabada Kuki terroristing na oinam babuton mitai gi yumda rocket launcher kapsi laktuna angang anitum lingai da tamtina hat kiba amadi amabuna sokan kiba thawok asi haksin na lawbaga loinana condemn tawi thawdok asiga mari lenana JC sem na home minister yauna kendra sigi MLA ga punna manipur gi chief minister ga pointer diapo memorandum ama pisen ki
maru oina memorandum adu da yauriba point sing adu da manipuri gi hojik oiriba conflict asigi tamakta manipur da leiriba kuki militant singi mathakta military trackdown tawduna manipur da swing tapo henbiu manipuri tampa ki khunganganak na thamliba central force sing singyada hongdok handuna mathau to honbiu amadi khungangak na thaudang state force na lohonbiu thaudok asiga mari lenina siriba amadi asokpa singi thaudang kudingmak lengak na pubaga loinana makhoi gi phangpham thokpa haksing athoba da pigadabani tronglaubi khungangbu ngak liba mathau ningthina tawdraba CRPF ki nipan suba battalion amadi ani suba jakli company tronglaubi maning area ki mathakta tamtirba thaudok thokan kibagi damakta makhoi gi mathakta judicial inquiry tawduna akan bai chairak pihangadabani haiba wafam sing yauraga loinana micham gi yumda bom kapsinduna tumduna leiriba samjarba mama masa singbu asi ena nang haliba kuki narco terrorist sing athuba matamda phagatuna miyam khangna sibagi chairak piyu haina taksin ki mathaki wafam sing asi thabuk oina onthok triba phawa si baksang laudabaga loinana Churasanpur district makal amatagi oiba polam sing pusinba matam katana athingba thamlagani haiba wafam sing asini hairiba demand sing asiga loinana April 9 gi numidangda chief minister unaduna wafam kaya ama khanaki jesina thamlamba wafam kudingmak thabukta onthoknaba lengakna thajaba piraki tawbutabu selgi wafam de yanakiba amata leite khunganga nakna leiriba central force sing singya da hongjil halaklaga state force na mahochinduna khungang ngaklaga matamda lengak ka faminaraga wari sanaduna asi baksang lubugi warep logadi hairaduna social media da kanba wahi wata sinaduna JSC gi mathakta aranba wafam kaya phongdorakliba asi tawbiganu miyamna khaning baleriba sumaike asomda lakpiduna JSC amadi imung manung na lauriba phirep amadi sangsilliba khungjang asida saruk yaminasi JSC tronglaubi khungang amadi miyam punna lauriba phirep ngasi sulengtana leidi khungjang adumak makhata na sangsilminasi haiki चेनबा सिंह फानबा कनबा ऑपरेशन से थरी गोविंदास कोंथौ जम सेंट्रल फोर्स की महूत स्टेट फोर्स थमनबा होनरी ट्रोंगलाउबिदा बॉम्ब अटैक तौदुना पिगलिबा अंगांग अनि लेखिदबा की मतंग थिगतपगी थबुक लौबगा लोइनना चेनबा मियोय सिंह फानबा मनाक नक पुंफम सिंह द सिक्योरिटी नि थिहुमबगी थबुक मखाताना से थरी हाइदुना होम मिनिस्टर गोविंदास कोंथौ जमना फोंदोखरे एना एदा सिनरकनी हाइदुना मियाम द नमथाक तौबगी हैनबी थदोगु अक्रुको ट्रोंगलाउबिदा बॉम्ब कापसिंदुना पिगलिबा अंगांग अनि हालबा फावबदा सेंटर अमदि स्टेट लेंगाकना येंगदुना लेबगी मतम नते थौदोक असदा चेनरिबा मियोय खुदिंगमा अथु मतमदा फादुना अहकपा चैराक पिगदबनी मदुना तदना मिसम मियामबुन नमथनबा केस असि एनायदा सिनरगनी हाइदुना मियामदा नमथाक तौबगी हाइनबि थदोगु हाइना ऑल कोंगबो रोड यूनाइटेड क्लब्स ऑर्गेनाइजेशन अक्रुकोना कन्वेनर सेराम सुरजितना फोंदोखरे वफम असि कोकोमीगी मिदियंग मखादा अक्रुकोना सिंदुना इम्फाल ईस्ट की कोंगबो थोंखोंग द इम्फाल ये रिपोर्ट लंबी थिंगदुना सथकिबा वकत मिफम अमदा सरुक यारादुना फोंदोखिबनी वकत मिफम असि ट्रोंगलाउबिदा कुकी मिलिटेंट सिंगना बॉम्ब कापसिंदुना अंगांग अनि हाटकिबा असि CRPF न नोंगोय कापदा मिसम अहुम सिकिबा मियोय कयाना सोगापन नंगहनकिबा मयोक्ता सथकिबनी वकत मिफम अदुदा अक्रुकोना कोनबा वंकैदगी कैराव बित्रा फावबगी मरकता लैबा मियामना सरुक याखि वकत मिफम अदुदा अंगांग हाटपा कुकी टेररिस्ट सिंग मरुफंगना मुथलु मिसम हाटपा सेंट्रल फोर्स मणिपुरदगी हनबिख्रो मियाम ngakpa ngamdaba MLA minister sing pham thaduk haiba pen tab khorau kaya su lauki wakat mifam aduga mari lenana amukogi ko convener seram surjit na hai manipur da hokiba sahi 2023 gi me humdagi hauduna ngasi pabu kuki militant sing na satharagliba lan asi matam khara India government amati manipur lengak na moithem tawduna themlaga thamlaba matung tha asi gi saichat taruk amadi tarit kilo na ba hingnung yaida kuki khulai paiba sing na amuk hana landarakibani Kuki militant sing Mathakta Millitary Trackdown tawgadabani USU misam miyam amadi pigliba angang fawba hatpa ngamliba terrorist sing Mathakta lengak asina akanwa military trackdown tawgadabani haina Union of Social Upliftment USU na tawgadabani haina Cherol ama thoklakli Cherol asina hai hauki April taruk kinung yai matung da tronglaubi awang laikai da tumduna leiriba angang ani hatkiba amadi apokpi mama butam tira sokhan kiba tawdok adu USU na pen da bagaloina na awang ba thakta condemn tawi miyoy bagi hauna lonchet ki wang moda sathakiba kuki narco terrorist singi tawongni loina tawdok adugi pen da phongdok pumisam miyam gi hauda atamna na CRPF na nongmaina kapsinduna misam ahum gi mihat amadi miyoy kya buna sokhan kiba tawuk asibu awang ba thakta condemn tawbaga loina pen da phongdorgli lengak na ngasi phawa sakthak piduna thamliba suspension of operation sugi marumda kuki militant sing terrorist ki oiba thawang kaya sathaduna laglaba su manipur lengak amadi center lengak na ngasi phawa makui gi mathakta masak thokpa action amata laukhat tabana ngasi gi film asi yorokpani matungda su
Masigi hena tamthiba thaudok kaya thorak loi haingai leite manipuri apunbagi integrity bu singkup sana thugaina bhona riba kanglup khargi thawunsin asida india lengak nasuna koina na mateng panglabra haibasi miyam gi wahangni misam miyam amadi pigliba angang pau bahat pa ngamliba terrorist singi mathakta lengak na kanwa military trackdown tawfam togi amadi subu khulai oina sinariba kuki militant singi mathakta lengak na su handokpom togi loina na lebak miyam na sangsilak pa khungjang da matam pungna makta mai leidra support tawgani amadi lebak miyam amat oina khungjang singjang sin minasi haina cherol asina apil torugli